आकाशवाणी इम्फाल मोइरांथै बिहाइबिना पाउ पाजरी अहानबदा मरुइबा पाउ मणिपुरदा कोविड-19 पॉजिटिव ओइबा मसिंग खांगेन हेनगलपतगी ग्रेटर इम्फाल गी मफम पुनमक सयोल अमा कंटेनमेंट जोन ओइना लाउथोखरे राज्य असिदा ngarang मियोइ 113 कोविड-19 पॉजिटिव ओइरखी मी मंगा सिखी एक्टिव केस लिसिंग अमा सनी कुनमंगा यौरे प्रधानमंत्री नरेंद्र मोदी ना सभापति ओइदुना केंद्र मंत्रिमंडल गी मिफमना हौजिक लेबाक असिदा ओइरिबा कोविड-19 गी फिबम खनरी अमसुंग भारत बायोटेक ना राज्य सरकार सिंगदा पीगदबा कोवैक्सीन गी ममल हंथरे डोज अमदा लुपा 900 दा फंगलगनी लेबाक असिदा कोविड-19 गी लाइचत अमुक हना छंदोरकलिबा असिगी यंगलगा सेक्शन बवाटपगी थवंगसिंग तोपिनबा हाइजरी तंगाई फदबा सेक्शन थौरांगसिंग हाकना चटपगा लोइनना सही 95 गी मथक्ता लेबा मियोइ खुदिमक सुंगसोय सोयदना वैक्सीन कापथोपियु युमदगी हेक चथोकपदा फेस मास्क उपियु मी अमगा गी मरकता फुट तरुक लापना लेबियु माइमिट अमदी खुदसा तोइना हामदोक्तुना तरु तनाना थंबियु हौजिक मपुंगोइबा पाउ मणिपुरदा कोविड-19 पॉजिटिव ओइबा मसिंग खांगेन हेनगलकलिबा असिगी यंगलगा ग्रेटर इम्फाल गी मफम पुनमकता सयोल अमा कंटेनमेंट जोन हाइना लाउथोखरे स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरपर्सन थोपा चेरोल अमदा हाई कंटेनमेंट जोन मनुंग असिदा मी चथोक चथिन तौबा यावना थबक थौरम खुदिंगमक थेंगले अदुम ओइनामक ऑक्सीजन पुबा गाड़ी हेल्थ केयर वर्कर हॉस्पिटल क्लिनिक अमसुंग नर्सिंग होम दा थबक तौरिबा मियोइसिंगदी चटपा यागनी फार्मासी अमसुंग वेटरिनरी की हिदाक लांथक योनबा दुकानसिंग हांगबा यागनी कोविड-19 की टीका थाबा टेस्ट तौबा अमसुंग खुदकी ओइबा इमरजेंसी की थबक थौरमसिंग चटपा यागनी होम हेल्थ रिलीफ एंड डिजास्टर मैनेजमेंट पुलिस अमसुंग डिस्ट्रिक्ट एडमिनिस्ट्रेशन दा थबक तौरिबा कर्मचारी सिंह नत्तना ग्रेटर इम्फाल दा लेरिबा ऑफिस खुदिंगमक थोंगलोनगनी थकनबा इसिंग पुथोक पुछिन तौबा पावर फायर फाइटिंग गार्बेज कलेक्शन अमसुंग एटीएम सर्विस की दमक थबक तौरिबा मियोइसिंग चथोक चथिन तौबा यागनी इलेक्ट्रॉनिक अमसुंग प्रिंट मीडिया अमदी टेलीकॉम सर्विस की मियोइसिंग अथिंगबा असिदा यावरोय इमा कैथेल नत्तना हेंजांग नापी योनफमसिंग साङा योनफमसिंग अयुपुंग तरुक्तगी पुंग 10 फावबा फिजिकल डिस्टेंसिंग की चना कांगलोन ngakna hangba yagani grocery dukan amasung sanga gi machinja yonphamsing ayupung 6 tagi 10 फावबा hangba yagani Imphal da leiba wholesale dukan sing ayupung 6 tagi 10 फावबा dukan ahum gi manungda dukan ama pali nain hangba yagani petrol pump sing mau sangkum hangani adumoinamak mi chilenbadi yaroi Imphal airport mausagam hangani amadi masida thabak tawriba miyoising amasung passenger sing chathok chachin tawda athingba leiroi restaurant sing hangba yaroi mi leiba hotel sing hangba yagani tawbatabu staff masing yamloidabani food delivery service amasung grocery delivery service di chathok chachin tawba yagani hariba jana kanglon sing asi Imphal West amasung Imphal East ki deputy commissioner amadi SP singna ngakna chanhangadabani मणिपुर दंगारां ख्वाइदगी यामना मी 113 कोविड-19 पॉजिटिव ओइबा थेंगनकी हारिबा मतम असिदा मियोइ मंगा लाइचत असिदा लेखिद्रे कोविड-19 कमन कंट्रोल रूम ना थोपा चेरोल अमदा हाई पॉजिटिव ओइकिबसिंग अदुगी मनुंगदा मिचम चनी मरफुदरा तरु अमसुंग सेंट्रल पैरामिलिटरी फोर्स 12 यावरी राज्य असिदा हौजिक अपुनबा पॉजिटिव केस की मसिंग 138 सुरे हौजिक एक्टिव केस 1,115 लेरी ngarang mioi yangkai nipan napa phaduna discharge tokhibaga loitana haujuk phawuda napa phaba apunba masing 1,940 sure napa phabagi changna chada marfuda mari dasmik nipal amani marak asida sahi asigi January 13 tagi chatharakiba COVID-19 gi tika kapagi thabak Manipur da ju mapung phana chathari ngarang phawuda mioi lap ama 1,900 subna yangkai taru hanba dose gi tika kaki aduga मियोइ 1,965 ani suba dose ki tika kapki
Manipurgi tongan-tongan bajila singda ngasisu COVID vaccine kapnaba thorang tawri hida kakadori mafam sing adugi manungda None jilagi mafam ani Bishnupurgi 9 Churachampurgi 10 Imphal Eastgi 13 Kamjonggi 3 Jiribangi amasung Kangpokpigi mafam 5 yauri Sikimgi Haksel Bibak na hairi vaccine lainaba thorang tatharibana sahi 19 gi mathakta leibasingi COVID-19 vaccine kapagi thabak hayengdagi hauba ngamleidauri adumoy namak sahi 19 mathakki myoising online registration tawbagi thabak chathari Rajya Sarkarna Serum Institute of India da Covishield vaccine dose lakh 3,000 pibinaba haijakre Nagaland da sarkargi amasung lanai school punamak makata ba hukum ama thokriba phawbagi oina ngasidagi kalen chuti thadokre kalen chuti manung asida mahiroi sing thamba hostel punamaksu thonglongani amaronda Nagaland da ngarang naunami sama marfuma thoi COVID-19 positive oirakpadagi apunba positive case 13 jate nangkai chure naba phakhiba masingna 13 chani 13 yaure active case 1,000 subna humbudani thoi leiri laijat asida sikiba masingna marfudara sure Megalai da ngarang nauna mi sama marfutaret COVID-19 positive oiraki anina sikiba masing punna sama humpumapan sure active case 1,000 sanga kuntrama thoi leiri naba phakiba masingna 13,8 sure tabi riba pawasi akasbani Imphal dagini Pradhan Mantri Narendra Modi na Sabhapati Oidana Kendra gi Mantri Mandal gi mifam ama haujik ayuk pung 13 dagi hokre mifam aduna laibak asida oirakliba COVID-19 gi phibam yangsingani laijat asigi ani suba web laklaba matung danga sigi asina Mantri Mandal gi ahanba mifamni mifam aduda haujik chathariba vaccine kapagi khongjang yauna atai wapung kaya khanari Health Secretary na ngarang COVID laijat na khwaidagi phibam luna soallaba Rajya Nepal gi phibam gi matangda report ama Home Secretary da pikhatki Maharashtra, Kerala, Karnataka, Uttar Pradesh, Tamil Nadu, Delhi, Andhra Pradesh, Nongchu Bengal, amasung Chhattisgarh asi khwaidagi phibam luna soklaba rajya kharani. Laibak asida COVID positive oiba masing khangen hengalakliba asi mapung oina rajya sing asidagini. Pradhan Mantri na laibak asida oidiba COVID-19 ki phibam yangsinnaba mifam kaya maru oiba miyoisinga mathang pangthoktuna lakpani mahakna rajyagi Mukhy Mantri sing vaccine sariba kangbu hidak saba udok singa COVID-19 karamna laksingadagi haibagi matangda hanasu wari sanakre Pradhan Mantri na laibaki mafam punamakta leiriba oxygen puthokpa kangbugasu oxygen puthokpagi sang hegathanaba amasung rajya kayada oxygen gi awatpa leire hairibadu thindok thinjin tawnabagi matangda khanaki Bharata COVID-19 vaccine dose koti 15,00,000 hena kapkre makoidugi manungda ahanba dose kaplaba healthcare worker 1,40,000 hena amasung ani suba dose kaplaba healthcare worker 1,30,000 hena yauri frontline worker koti 1,13,000 henbada ahanba dose kapkre amasung 1,63,000 henbadana ani suba dose kapkre malengi khwaidagi chawa vaccine kapagi khongjang asi sahi asigi January 13 ta hokibani Kendra ki Haksel Mantralin hai ngarang numidang pung 9 phawda ngarang khaktagi oina mi lakh kun 1,40,000 henbada vaccine kaphi makoidugi manungda mi lakh 10 thoiromda ahanba dose amasung lakh 8 henbada ani suba dose kaphi vaccine kapagi suba tangkaki oina Cowin portal da numit ini khaktada register torokpa masing koti ani lakh 9 hele Bharat Biotech na Rajya Sarkar singda pigadaba Covaxin gi mamal hanthare Hana dose amada lupa 1 oiramba adu haujik lupa 100 da phanglagani Bharat Biotech na hai miyangi ana layengi thabakta yamna chawna singnarakliba du yenglaga vaccine mamal hanthana ba warip asi lokhibani lanai hospital singda Covaxin dose amada lupa 1,000 pigani mirai bakta yonbagi mamalna dose amada $15 dagi kun phawgani madugi mamangda rajya singna lawgadaba Covishield gi mamalsu lupa 100 dagi 3 da hanthakhrabani Loiselakpada COVID-19 dagi ngakthoknaba face mask upa phut 3 lakna leiba khutsa amati mai mi taru tanana thamba haiba azamba thong ahum asi ngakna chapinaba amung hanan ingsingjari aroibada maruiba paw amo Manipurda COVID-19 positive oiba masing khangen hengalakpadagi Greater Imphal gi mafam punamak chayol ama containment zone oina lakthokre rajya sida ngarang
मियोई 313 COVID-19 पॉजिटिव ओइरकी मी 5 सेकी एक्टिव केस 1,125 यौरे प्रधानमंत्री नरेंद्र मोदी सभापति ओइदुना केंद्र की मंत्रिमंडल की मिफमना हौजिक लेबाक असिद ओइरिबा COVID-19 की फिवम खनरी अमसुंग भारत बायोटेकना राज्य सरकार सिंगदा पीगदबा कोवैक्सीन की ममल हंथरे डोज अमदा रुपा 100 दा फंगलगनी पाउ लोइजरे।